अहानबदा मरुइबा पाउ पिजरी मणिपुर स्टेट यावना म्यांमारगा लोनाबदा खुंदारिबा खुलसिंगी डेमोग्राफिक मैपिंग तौदुना सबन खाबगी थबक कंसिलकदौरी इंडिया पोंबगी ओइना उमंग मसिंग हेंगल्लाबसु मणिपुरगी ओइनादी उमंग कोक्थोकपगी चांग असि वांगना लैरी ISFR ऑस्ट्रेलिया के लेफ्ट अमदगी कोविड-19 दगी सरुक चाम हेना साथीबा अहिंगबा वायरस की सैंपल चहुंगा कुल हुमदोय रोम हुरानख्रे हाइना फोंदोरक्ली खुरुमजरी मम्मी टीवी की मणिपुरी पाउ मिजेंग ताबीरिबसिंगबु सोफिया हिजमना तरामना ओक्सरी पाउ संदोकना पिजरी अवांग नोंगपोक स्टेट सिंह मणिपुर नागालैंड मिजोराम अमसुंग अरुणाचल प्रदेश का म्यांमार का ताइनबा बॉर्डर दा खुंदारिबसिंगी डेमोग्राफिक डाटा मैपिंग चथदुना आइन काइना खुंदासलकपसिंग थिंगनबा संबंध खाबना हेना खुदोंगसागनी हाइना यूनियन होम मिनिस्टर अमित शाहना फोंदोखरे वाफम असी त्रिपुरा स्टेट की कोनुंग अगरतलादा पांथोकपा नॉर्थ ईस्टर्न स्पेस एप्लीकेशन सेंटर नेसाक सोसाइटी की तरानीथोइरक सुबा मिफमदा थौब्रेन ओइना सरुक याखिबा यूनियन होम मिनिस्टर अमित शाहना फोंदोखिबनी महाकना हाई बॉर्डर एरियादा कॉम्प्रिहेंसिव सर्वे चथबदा हाइबसी तंगाई फदबनी नॉर्थ ईस्टर्न स्टेट मरी अरुणाचल प्रदेश किलोमीटर 420 मणिपुर किलोमीटर 434 मिजोराम किलोमीटर 410 अमसोंग नागालैंड किलोमीटर 215 म्यांमार ताइनबा पुन्ना किलोमीटर 1440 तौदना लैरी इंडोर म्यांमार बॉर्डर की किलोमीटर 1494 असी मिनिस्ट्री ऑफ होम अफेयर्स ना संबंध खादुना खुलाई अमसोंग नार्कोटिक्स ललोनबा थिंगनबा लुपा करोड़ 38 चंगना थबक पाखटबा हौरे प्राइम मिनिस्टर नरेंद्र मोदी की लिसिंग मखादा हौखिबा चही तरा असिदा इंडियाना स्पेस की सेक्टर दा यामना खुमांग चाउसिनबा ngamlei नासाक सोसाइटी लिंखतखिबा चही 15 गी मतुंगदा सोसाइटी असिना पाइखतखिबा थबक थौरम ngасidi मियाम उबा फंगले हाइना फोंदोखी महाकना मखा तारदुना हाई सोसाइटी असिना पाइखतलिबा थबक थौरम सिंग अमदी पांडम नॉर्थ ईस्ट स्टेट सिंगदा संदोकनबा अमदी स्टेट गवर्नमेंट सिंगनसु खोंगथांग लौखतनबसु यूनियन होम मिनिस्टर ना खंगलखी साहाना मखा तारदुना हाई नॉर्थ ईस्ट स्टेट सिंगदगी साइंस की बैकग्राउंड लैबा महिरोई चामा चामा खंगतुना नसाक सोसाइटी ना इंडियन स्पेस रिसर्च ऑर्गेनाइजेशन की हेडक्वार्टर दा पुदुना मफम अदुदा पाइखतलिबा थबक थौरम सिंग अदु येंगहंदुना महिरोई सिंगदा स्पेस अमदी मसीगी मरी लैनबा टेक्नोलॉजी सिंगदा हेना इंटरेस्ट लैनबा होनागदबनी मसीगिदमक्ता मिनिस्ट्री ऑफ डेवलपमेंट ऑफ नॉर्थ ईस्टर्न रीजन डोनर ना प्रोजेक्ट असिगिदमक्ता चादा हुंफु पुथोकनबा अमदी नॉर्थ ईस्टर्न स्टेट्स सिंगी गवर्नमेंट सिंगना इंजीनियरिंग कॉलेज सिंगदा स्पेस टेक्नोलॉजी अमदी मसीगी मरी लैनबा अनौबा कोर्स सिंग हौदोकनबसु यूनियन होम मिनिस्टर अमित शाहना खंगहनखी मिफम अदुदा डोनर मिनिस्टर ज्योतिरादित्य सिंधिया महाकी डिप्यूटी सुकान मजुमदार नॉर्थ ईस्ट स्टेट सिंगी चीफ मिनिस्टर सिंह यूनियन होम सेक्रेटरी गोविंद मोहन सेक्रेटरी डिपार्टमेंट ऑफ स्पेस डॉक्टर एस सोमनाथ अमसुंग डायरेक्टर इंटेलिजेंस ब्यूरो तापल डेका सेंट्रल अमसुंग स्टेट गवर्नमेंट की सीनियर ऑफिशियल सिंह सरुक याखी
The India State of Forest Report ISFR lising ani kulhumdoi gi matung inna India pombagi oina umang mansing hengalabasu Manipur gi oina di umang kokthokpagi sang asi wangna lairi. India pombagi oina ing lising ani kun mathoi dagi hauna umangi pak sauba masing asi square kilometer lising amaga chamriga nimpu manga dasmik nipan amada hengatlei aduga Manipur state ki oina umang kokthokpagi sang asi wangkhalaktuna region environmental challenge tawbasu lairi haina report asida pali. Haukiba sahi tara asida Manipur state ki oina umangi lam square kilometer chahunga humputara manga dasmik taret sino asi mangkre umang asi saruk asi lising ani tara humdoida square kilometer lising tara taruka Samapan ga humpumathoy dasmik ama taruk oiramba adu lising ani kulhumdoida square kilometer lising tara taruka sangaga marfu manga dasmik mari tarukta hanthakre hairi. ISFR lising ani kun mathoy gi report matung ina Manipur state asida sahida square kilometer yangkai mari dasmik marfu humdoi gi umangi lamsing mangsillapada thengnare. Mangsillagiba umangi saruk sing asi makhal kaya thokna khaidogli moderately dense forest haibadi asupa umangda square kilometer kuntra mathoi dasmik manga sinoni open forest lamhangi umangda square kilometer tara manga dasmik taruk ani amadi scuffland napi singnang hoba maphamda square kilometer kuntra mapada ani ama lamsing asi hairi. Mangtharagliba umang sing asina biodiversity amasung ecology maru oina singi district sing Churasanpur, Sandel, Kangpokpi, Kamjong, Feswal amasung Tamelong district sing da sauna sapu piri. Masigi asoba maramdi umang kokthokpa shifting cultivation tauba amadi urbanization taurakpa sini hairi. Masigi mathakta Manipur gi forest area ayambana mai yamna toina sakhanba fire prone category gi manungda leibana maram oiraga lising ani kulhumdoi kunmari asida chingi umang singda langmai chakpagi thodok lising mariga chamriga marfutara nipan thoki hairi. Masigi mathakta khusengi oina langmai thabagi thodok sing thoktabadi natte hairiba sahi asigi manungda Yango Pokpi Koksai protected area asida langmai thabagi thodok yangkhaini thoi thoki. Amaromda langmai sakpagi thodok sing asi Churachandpur, Kamjong amasung Ukrul sing dasu thoki. Masina umang mang takhan batanatana vegetation amadi biodiversity gi leifam singsu mang takhali hairi. Awang Nongpok state singa Laibak asigi state singa samna haliba West Bengal gi Siliguri corridor haina khangnaba mafam asida Al Qaeda in the Indian subcontinent AQIS terrorist organization asida affiliate toba Ansarullah Bangla team ABT terror group asina target tawduna leire haina Northeast Pumbada West Bengal police na alert laukthokre. Terrorist organization asina target tawragliba asiga mari leinana awang nongpokki state sing maru oina Assam, Meghalaya amasung Tripura state singda Siliguri corridor asigi strategic oiba aruba mafam oidna lauduna alert asi mangzongna lauthokre hairi. Lauthogliba alert asi West Bengal gi police special task force Assam amasung Kerala police na India, Bangladesh, UK amasung US singda ban tawkraba terror outfit Jamaat ul Mujahideen section gi ABT member nipan phaba ngangkhibaga loinana makhoina satharakadaba terrorist activities sing khangba ngangkhibaga loinana Siliguri corridor asida target tawri haiba khangba ngangkhibani hairi. Faraba sing adugi manungda tha asigi tarani panda West Bengal gi Musidabata special task force Assam amasung West Bengal gi apumba team amana phaba ngangkhi. West Bengal gi STF Inspector General IG Gaurav Sharmana Paumi Singh da phongdokkibada terrorist sleeper cell asina kanglup masen khana handuna amadi lairaba pankhai gi makhada leiba naha sing recruit tawnaba honari makhoi gi drive aduda Bangladesh ta leiba makok sat radina mastermind oiba Farhan Islat Koba Miyoi Amana Kerala Assam amasung West Bengal da tharaktuna recruitment amadi terrorist ki thabak thoram sing pangthoknaba sem sari haina phongdokki. South Bengal gi Additional Director General of Police ADG Supratim Sarkana haikibada terror group asigi pandam sing khangbangam lei madudi West Bengal gi Siliguri corridor asida terror gi thabak thoram sing pangthoknaba honari haiba Murshidabad ki Harihar Paradagi Tarab terrorist sing
Minarun Sheikh Chahi Nimpunipan, Pam Mechanic amasung MD Abbas Ali Chahi Kunmapan Retna Singba Crime Singda Senaba Miyoi Amani Hairi. Makoidagi mobile phone kaya chi chang amasung 16GB pen drive hagatpa ngamkhre amadi makoi animak extremist ki thabak thoram singda chenaba miyoi ngaktani hairi. Australia के lab amadagi COVID-19 dagi saruk sam mahena sathiba ahingba virus ki sample chahumga kulhumdoi rom huran khre haina phongdoragli. Report asigi matung inna coronavirus dagi saruk sam mahena sathiba ahingba virus ki sample chahumga kulhumdoi rom mangkhiba asina miyoi bagi mayokta khulai oina sizinnarakadra haibagi asobo singnaba leire hairi. Huran kraba ahingba virus sing adugi manungda yamna sathiba hengadra haina Kangana virus ki sample sama hanta virus amadi lassa virus su yauki. Australia ke left gi masing yam laba ahingba sathiraba virus ki sample chahumga kulhumdoi rom huran khre haiba pauta badagi malem gi leibak sinba singda kham thengna pakhatpa phongna khre hairi. Virus ki aging sample huran kiwa asina asoba lalong amaga loinana virus ki matangda mayamna mamutta khang hairaba expert singi khut soidana yaurangani haibagi singna basu leiri. Karigumba virus asi lana sizinaraglabadi mariam sinba thungna covid tagi hena sathiba chauna awaba mayok narakpagi yabat lei hairi. Salungpangi miha janingde khulngak pa hat pa yaningde khulngak pa fa ba yaroi pha khiba khulngak pa sing kudak ta thadokadavani khulngak pa hat pa police commando sing terak pigadavani haiduna nungai pokpi young sporting club NYSC amadi nungai pokpi mera paibina punna sinduna wakat mifam phangkhre wakat mifam aduda sarugya khibi mera paibi ima amana phongdokhibada salungpham da hat khiba mihat asi yaningde haiki Wakat mifam aduda saruk yakhiba ima singna salungphangi miha janingde khungak pa hat pa yaningde khungak pa fa ba yaroi phakiba khungak pa sing kudak ta thadokadavani khungak pa hat pa police commando sing terak pigadavani police commando sing maitai da thauna utkanu maitai hat pa da thauna fabagi mahut narco terrorist sing da mathauna utkadavani afas pa 1958 kudak ta lauthokadavani haiba phalau kaya su lauki Amaromda salungphangi miha janingde khungak pa hat pa yaningde khungak pa fa ba yaroi phakiba khungak pa sing kudak ta thadokadavani khungak pa hat pa police commando sing terak pigadavani haiduna yari poki mafam kaya dasu wakan mifam phangkhre hauki da salungphangda akoina khungak pa isa ma hat pa adagi mioi taruna phajinba siju ngasai kuki jingda phagada thongna Ado Manipur gi maitai masa sing sida onjalaga phariba thongna se mafam jade maram jade ba tha phariba isa sing sisu thadok piro athuba matamda aduga khunga pasing koitan tanaraga phagane ba haiba wakhan sisu thadok piyu maitai masa ma oina maitai masa sing sisu maitai gi I sing je maitai da leiba phurup sing je nukshi biyu maitai masa sing je kan biyu maitai masa muthat pi ganu thongna pharido pham jade mayung na balan phamda thongna aduga makhoina su Rakone lone na laukthonga ba loje amukazu Manipur da 1950 ai chanarak paje mase yaningde mase mioi bagi hak khongau na bani mani maitai jati bu muthana bani mase athoba matam da khodak ta laukthokada bani haiba wafam je aikoi gi puro khongji maira paibi amadi club singi site gi mau sinjaraga aina thamjari ngasi media gi thongda thamjari yaningde kunna pahatpa kunna pahatpa kunna pahatpa kunna pabhaba kunna pabhaba kudakta phakiba kunna pasing kudakta phakiba kunna pasing kudakta Security Force ke apun bakang buna state asiki tongan wa mafam singda haukiba numit kharani asida thi bahum bagi thabak sathabada yamlaba khusu kulai kaya fagat pangam khre
Hai, Churachandpur Kangpokpi amasung Bisnupur district tagi nongmai kunmanga amadi tongan polam sing phagat pangamle hairi. Assam Rifles ki serol amage matung inna tha asigi tarani pandagi kunithoi fawbugi manungda state asigi tongan mafam sing dagi hairi polam sing asi phagat pangam khibani. Makha taba and gi oiba thabak lokhatnabagi damakta faraba polam sing adu Manipur Police ta khusinakre hairi. Amaromda Security Force na Imphal West amadi Kangpokpi district ki manung chana laiba Phayeng Songlung amadi Sirugi area da thiba humbagi thabak sathabada yamlaba khulai kaya phagatpa ngamle Phayeng Porom Singh dagi phagatlaba khurai sing adudi SLR gi ka payariba maru taramathoi magazine ama empty cartridge humputarungni ke Songlung dagi AK gi empty cartridge samaga subna ani SLR gi empty cartridge ani trap bore cartridge amadi local made bomb ama phagata ngamle hairi. Paugi marak thana atenba break ama lominarshi. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoy Part 4. Join us and feel the difference at Millennium School. Admission open Kanchipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi wabiraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipur da laiba IPS da mingchan biu amadi afaba mahairoi oihanbiu angang singna adom gi lengdraba lani haibasi kaubiganu. Break ki matung da mayam butaram na oksari makha taba pau pizari. Mathang sahigi January 8 phawba tha ama supna sathagadaba Sama marfu taramathoi rak suba National Reconciliation Month chahi taret khuntakpa nising thoram aikhoi amuk hanna khuntaklaroi haiba thimda kasargi manung chanba Kamanga awapalli da United People Front Manipur UPF na sillaga awapalli khubam ningsing loop Kamanga na host oina hodokhrei Assam da satuna ngasi pangthokhiba thoram aduda Maidigu Singlen Nongdren Khomba Mayamna Gambir Singh Haraga Khangnariba Ningthaugi mitamda heilei katuna thoram adu hodokhi Thoram dugu mari lainana United People's Front UPF ki President Nongthombam Rupachandra Nahai Sahi khudingi January tang mapanda National Reconciliation Numit haituna UPF na pangthoktuna lagli Manipur da miyoi khuzok kharana landarakpagi tang tadaba fibam da lairi Masigi fibam asi Mamangda thokiba sahi taret khuntakpa aduda awaba nangkhiba aduga manai khanuna National Reconciliation haina pangthoklamba adu sahi asidagi National Reconciliation man oina ngasidagi pangthokpa hobani masina maram oiraga Maharaj Gambir Singhna awapalida lan ngaklaba mafam asida heilei katuna hodokpani Thoram asigi manung channa tha asigi tangkun marida kasargi lengon dabi patasu pangthokani Manipur da halaga Manipur gi tongan ba mafam singdasu thoram asi pangthokpagi maram adu miyamda khanghanna ba honagani madugi tungda Maharaj Gambir Singhna laikhidaba numit January 8 da thoram asi loisingani lamdam asida thokliba irang asi matau karamna tholakpano irang asi loisinba asida akhoi khudingmaki thodang lei
Mamangai ipa ipu singi thauna lingzen adu ningsingduna Manipur thugainaba honariba kaya asi thenganaba honagadavani haiki. Thauram aduda awapali khubam kanba ningsing lupki president Saikhom Manimohon, UCM gi president YK Diren, UPF advisor Khomram Ratan Amadi, Laisangbam Zadumani Athoba Singi Liklam Thiba lupki president Nando, All Assam Manipur Students Union gi president Sanahan, Manipur Youth Forum Assam gi president Brozen, Leng on the Bipat Protection and Presentation Committee Silsargi President and Nandamohan Amadi, Thawai Milengi Convener Lasham Darasu Sarugyaki. Ngasi yung piyana, tayo kudingi January kita mapalasi National Consolidation Day ay observe taro gala eh. Ado mo, kali ba sahi asi lagi ay koy tungan-tungan ba community sing da tungan ba dari ba community amana landara padagi ay koy iram da mase kuntak iram da mase kuntak lasim chap mane khanjar kanda ay koy na National Consolidation asi National Consolidation man thaina observe taro gani haidna November ki tang manga da electronics and print media da sok sa sibing matungina ngasi December ki tang kunithoi asida Maharaj Gambir Singh awapaligi lanngak ni mapam oiriba jaga asidagi aikoina program asi hawdok sabani sigi loina December ki tang kunmari da akoi kasargi lengon de patta hairiba program sigi ani subasau akoi amu hanna khonta ala haba thimsida pandam ojarakanda akoi program asi paktok sagani loina amuk Manipur Imphal da halakanda tongan ba district king sacharakanda aikoina akoi amuk hanna khonta ala roi habagi thimju pujarakanda akoi khungang sinwari sanagaro matungda aikoina January ki tang 8 Maharaj Gambir Singh laigidaba Kaksing district ki Kaksing Chumnam dagi police na aina thingkraba lalharu pripaki kedar ama fare hairi faraba miyoi adudi Kaksing district ki Irengban Marianbam maning laikai dagi khumbong mayum Abhijit Singh sahi kuntaru kawi hairi makha taba angi oiba thabak lokhatnaba Kaksing police ta case ama register tawkhre hairi National Highway 2 da lamdam asigi tangai fadana nomada sangdraba yadraba pochai puduna lakpa gari chahunga humputara mathoi hairiba lambi asida apanba yaudana pusilakre makhatana pochai pusilakpada khudong thiba thoktana bagidamak singaningai oiba maphamsingda security force na akanba section tharang lakhatki Manipur district punamakta pamdaba thogdok thoktana bagidamak ching amasung tamda punna checkpoint chamaga sumna taruk hangduna asat awok sing check tawbagi thabak chathakre hairi Haukiba October amada sakhangdaba kharana miyoi amadagi SUV Fortuner gari ama Imphal West District tagi kihan khanghanduna munduna pukhraba matungda AT gi member oiriba Imphal West ki manung chana leiba Uripok Sorbon Thingen dagi Asem Kanan Singh chahi yankhai apokpa A Ibosawa Singh na Sizinare haiba khanglakpadagi ngarang hairiba Asem Kanan Singh gi mayumda red chathabda CCTV gi DVD machine ama 4-wheeler i20 car ama olive green machu gi bag ahom life jacket SDRF mark tawba yellow color ama MOD 18 airgun ama amadi metal plate jawba BP jacket black color ani phagatpangamki adubu hairiba Asem Kanandi mayumda leiramkide hairi Lions Club of Ningthaukhong gi oiba Lions Stick Year lising ani kunmari kunmanga gi oina Saturday night celebration kam district governor official presentation ngarang Ningthaukhong Lamlong Bazar da leiba community hall da pangthokre Thauram aduda Lions Club of Ningthaukhong na ing kumja lising ani mapandagi Lions Club ama oina miyam gi damak Taurakpa thabak thoramsing amade tungda tawgadaba thabak sing khananaina vagal loinana Lion Stick Year lising ani kunmari kunmanga gi district governor Lion TS Keso Singh PMJF na club asina lauriba thabak thoramsing bu yengsinbana maru oiba thoramsing oiki
Thoram aduda Lion and Deva President Lion Club of Ningthokongna President Lion TAS Keso Singh PMJF District Governor Chief Guest aduga Lion Ace Manikumar PDG Lion Ibotombi Cabinet Secretary District 322D Lion S Deben RC Lion KS Ramananda JC Lion A Ibobi Singh Sector President LCN Lion K Sauba Amadi Lion N Menjor Singh na Committee Chairperson na DICE member Singh oina sarug yaki Lion Clubs of Ningthokong na hanadagi hauna miyang gidamakta torakpa thabak sing makhata na asumak taunabagi achetpa thajaba thambaga loinana thoram sing asi pangthoki loinana LCIF na pirakpa swing machine amasu salam suniti chanu kha posangbam mamang lekaida khusinaduna mahakna hingnaba honabada mateng kharada oirabasu pangki Tomtin Group na paisa tingdana mahay masing tamhan bagi saruk ama oina class 10 thagadoriba mahayroi singna karigumba pass toraba matung class 11 tambada awaba oidanaba amadi class 12 karaba singna makha taba study tamningba mahayroi sing sen tunggi phibamdi khudong sadaba mahayroi singgi oiba examination ama ngarang Lilong Haurebi College ta pangthokre Saurakna mahayroi nifutare lomna saruk yakhiba examination aduda class 11 tamnaba mahayroi kuntramathoi aduga class 12 ki matungi tamnaba mahayroi tarataruk lom khangani examination asi pangthokpagi matangda Tomtin Group ki managing director MD Abdul Nurna hakhibada bosemna loba class 10 gi exam asi loiraba matung 11 kagadaba mahayroi sing amadi class 12 karaba singna kosemna loba exam matung atopa study tawningba singi oina exam asi pangthokpani karigumba bosem amadi kosem loba exam singda mai paktaba tarabadi makha taba mingsan bagi khudong saba leiroi ngasi pangthokliba exam asida mai paklaba mahayroi singna state central government kayana approve amadi affiliation leiraba Sahin Group of Institute Karnataka amadi atopa institute mafam sing Bangalore Delhi Kolkata Hyderabad Punjab Chandigarh gi mafam singda lemna mahai tamba fangangani haina phongdoragli Lising ani taramapan dagi hauna Tomtin Group asi lamdam asigi masak nairaba mioi kayagi Mijeng makada hogdokhibagal loinana makhoigi makada sen thungi phibam khudong sadaba imung kayagi mahayroi sing lemna mahai tamhanduna lagli haina makata ki Manipurda haukiba matam khara asida ingbagi chang khangen hengalagli maru oina ayuk amasung numidangi matamda ka hena ingbana miyamna khudong sadaba kaya mayoknari Ching yauna tampaki mafam ayambada ayukki matamda laisin kungna thabana lambi chathok chasinda khudong sadaba kaya mayoknari Ukhrul district ta ka hena ingbadagi miyamgi mahogsagi punsida chauna khudong sadaba mayoknari Ukhrul gi paumi dagi fangba paugi matung inna Ingba khangnaba miyamna mai tiktuna leli adum oinamag ingba asina Christmas kumhaidi ninghanaba leitana pangthoknaba thorang tauri hairi Ising phangdabana miyamda chauna khudong sadaba mayoknari Sandan district ta hauzik ka hena ingdrabasu ayuki amadi numidangi matamda laisin kungna thabana miyamda khudong sadaba mayokna hale Haukiba numit nini asida laisin kungna thaki amasung numit masak uba fangkide hairi District asida ingbagi chang Celsius degree tara oiri Ukhrulda ayuki matamda ingbagi chang asi Celsius degree manga Tamelong district ta Celsius degree taruk oiri Ayuk anganbada Infan East amasung Infan West yauna Tampaki district singda ingbagi chang Celsius degree nipan yaure hairi
ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯕꯔꯥꯛ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯞ ꯂꯛꯈꯤꯐꯨꯔ ꯀꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯛꯁꯤꯡꯒꯤ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯖꯅꯋꯥꯔꯤ 12, 2025ꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯔꯨꯛ ꯍꯥꯏꯅ ꯉꯥꯛꯁꯦꯜꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯥꯝꯕꯝ ꯄ꯭ꯔꯗꯤꯞꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯇꯥꯡ 12 ꯋꯥꯛꯁꯤꯡꯒꯤ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯅꯤꯕ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯣꯖꯥꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ SDPOꯗ ꯇꯥꯟꯅꯕ ꯆꯠꯆꯈꯤ꯫ SDPOꯒ ꯇꯥꯟꯅꯕ ꯆꯠꯆꯕ ꯃꯇꯝꯗ SDPOꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧꯔꯛꯈꯤ꯫ ꯃꯇꯤꯛ ꯆꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯤ, ꯂꯣꯏꯅꯅ NDRFꯀꯤ ꯇꯤꯝꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅ ꯆꯠꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ SDPOꯕꯨꯁꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪꯂꯥꯏ ꯊꯧꯅꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯗꯕ, ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯊꯧꯅꯤꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯃ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏ ꯊꯧꯅꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ꯫ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯁꯨ Environmental activist Manikanta Mutungi team Mahausa teamgi chahi ari anau langdaida 2025gi oina uniform Binarani jewelry Bamolekagi proprietor Chanjoy Lambamayum Amadi Tanya Fijolgi proprietor Babichan Waroipamna sponsor tawduna ngasi dress senthokpagi thoram pangthokre. Sanaroi-singda dress senthokpagi thoram aduda lamdam asigi saknairaba actor Sadananda Hamomna phongdokhibada Mahausa team asi iramdam asigi saknairaba YouTuber saichakpa actor tongan-tonganba officer kayana punsillaga semba team amakhakni. Environmental activist Manikanta Mutungi team Mahausa team asina ai isamak yauna tongan-tonganba lamdam asigi khunda chatuna upal thasi upal hingansi haiba wakhalonda u chara tharamba amadi yanthokpagi thoram pangthoktuna lagli. Makhatana 2025gi oinasu sanaduna u chara yanthokpa amadi thabagi thoram pangthoknaba sem saba pumnamak loire. Iramdam asigi ireisa singa pukning thogatpiduna asangba lamdam afaba environment ama oinaba honabada mateng pangbiyu haina phongdorakhi. Sangamdabi Muhammadan Club CMC na No to Drug Yes to Sport Cyber Academic Campaign amagi makhada MK Faizul Haq Elias Razana sponsor tawduna Yairipok Sangamdabi Mathak Turel Makha Playground da haukiba December gi 15 dagi hauduna satharakhiba Fort Kangla Ukok Trophy 5A side State Oval Football Tournament asigi ngarang sanakhiba ahanba match ta Neha FC Kairang 1 versus Ngarian FC Sino ani suba match ta Tombi FC Lilong Sino versus YBOC Sangamdabi Makha amadi ahum suba match ta Nelson FC versus SOPHIA FC Taret Panguna Atoi Ehen Tanaki Loinena Sathariba tournament asigi ngasi sanagadaba match singda Club FC versus Unique FC Nasifa FC Kaiku versus Aris FC Ningthaunai amadi KTYDC Kairang versus Pung Angthani Hairi. Aroibada maroiba pau amu hana pizari. Manipur state yauna Myanmar ga lona bada khundariba kul singi demographic mapping tawduna samban khabagi thabak kansilakadauri. India pumbagi oina umang masing hengalabasu Manipurgi oinadi umang kokthokpagi sang asi wangna lairi ISFR
West Bengal gi Silguri corridor da terrorist sing na target torakpadagi North East da alert lauthokre. Australia ge left amadagi COVID-19 da gi saruk tama hena sathiba ahingwa virus ki sample chahunga kulhumdoi rom huran khre haina phongdorakli. Khun ngakpa hatpa yaningde khun ngakpa faba yaroi fakiba khun ngakpa sing khudakta thadokadavani haina wakat mifam phangkhre. Amadi security force sing na mafam kayada thiba humbagi thabak sathabada masing yamlaba khusu khulai sing phagatpa ngamkhre. Hauziki oina Mami TV na sandoksaba Manipuri Pau laisinjare makha taba pau gidamak mijeng tadun leibiyu. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Welcome to Millennium School, a paradise for children, where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School.